Pauxed Jimpum Uibamaroi Paukara de Togere. Nupimacha amada sexual harassment Satabagi prima facie layer Papoxo gas. Jailda Thmlkliba Chahi Yankai suraba amana I quarter Bail pibinaba prayer Torokle. Piklibi state Asidanupi Anga the Satapa crime sing Lieutenant Horok Padagi crime sing Adugi Malungdage. Protection of children from sexual offense Poxo Lishing and Taragani Kamari Denaba. Casing a well Satanaba Supreme Court of India Pirakiba direction Kimatungina. Akan of first strike court for Laklabasu crime makal sing asikimanung day yauri Poxo case the Chenabadagi police na Faduna Jailda Thmlkliba Chahi and Kirum suraba Mioi amana. High Court of Manipur Mahakwa case as the Bail pibinaba prayer Torokle. High Court of Manipur Bail prayer Torokiba Mioi Aduki Mamik Johnson Arokia Das Kawe. Was a Oivanesin Pam Oiba Mioi Asigi Chahi and Kirum Sure. New Moregi Molhai part to the Laipane. Magi Matakta More police station of Poxo A Krissing and Taragani Makada. Registered down the local regular case Aduki affair number na 24 clause 4 2021 A. Case as Poxo A section 11 clause 4 clause 5 18 Gimakada registered down A. Police station Asinamaki Matak case as registered down local Paga Iroina. Magbo case Asigambari Lena Farapa Matung police custody the Tamduna custodial interrogation Satarapa Matunda. Marilenaba Court Judicial Custody Remand Prayer Torok Patiki Kornasu Iowa Pituna. House of Power Jailda Thmlkliba Atop Pau Amadana Dimapurdagi NSCN Cadre Nifan Amasung Wazi Mari Fare Nagaland Police Amasung Assault Rifles ke Apun Batim Amanasataki Bati Wahumbagi Tabak NSCN Kegi Cadre Tarian NSCN Amgi Cadre Amasung Nini Sumi Group K Niki Sumi Group K Overground Wazi Mari Fare Hire Hiramasigamari Lena Nagaland Police na Pungtor Kibada Niki Sumi Group K Overground Mari Adu Manipur Gimarang Chanalaiba Tilip Su Belesta Gifa Kibane Aduga NSCN Amgi Cadre Aduna Burma Camera to Gipa Kibane Akanava Pawama Fanglaba Matung joint team Asina Satakiba operation Amada NSCN KG Cadre Tariat Demapurdagi Pakipani Paraba Musing Adu Makatana Wahong Satanabakidamak Marilenaba Kota Putok Matung Police Custody Namit Maridigi when I remark Laothokkhre Aire Paraba NSCN Cadre Singadu Defufer Police Station the lady Makoidagi 32 pistol Hungaluitana magazine sing .32 life immunization 25 Amari Party Marilenaba Sesang Sing Pagatpa Ngamkre Masidanatana NSCN Amgi Cadre Adugi .22 give pistol Ama Amasung Kapayari Maru Pagat Pangamkre Mag is police station the Kusinakre Aire Panbaya Badi Dimapurda Assam Rifle Samadi Police Capon Batimna Hokibata Amarum Asida Chataraki Bati Humbaki Tabaching the Ating Batam Kraba Polum Gas Pagat Pangamkre and Police Kimako Tong Officer Lamana Pandorakle Chahi and Nupimacha Ama Covaxin kapkhre. Uttar Pradesh Sathakiba Chathariba vaccination drive required Chahi no beneficiary Moina Chahi Ani. Thanifan Subadangari Nupimacha Ama COVID vaccine kapkhre. Housing Angang the Sathariba Covaxin saying the Angang Adupaliba Kasida Putok Java. COVID vaccine Yahan dose kapkebane. COVID vaccine kapre Nupimacha Adu Kanpur. Data to labor private Docter Amagi Machanupi. Nupimacha Home Amasung. Nupimacha Ani Yauna Chahi Ani Dagi Taruk Pobki Lengasing Oiba Angang Manga COVID-19 vaccine kapkhe. Angang sing the vaccine kapki sangingasi Kanpur liba Frakhat Hospital Pangtuklibane. Vaccine kaplaba angang sing safety profile amasem saragane. Haukiba made the Drugs Controller General of India DCGI na Bharat Biotech ta Chahi Ani Phawbagi Yauna. Angang sing the Ani Dagi Ahum Tangkaki Covaxin trial sing Chathanabagi Aba Piki. IMS Delhi Amsung Patna Yauna Hostel Kiana Angang sing the Covaxin sing to Haukrabane. Makadarakba Atop Pau Amadana ex-soldier Amana Hospital da Nongmei kapsillakpada Docter Mioi Sire Thailand Liba Coronavirus Hospital Amada ex-soldier Amana Kangaudana Nongmei kapsillakpada Docter Masagi Chahi Yankai Gamari Rom Suraba COVID-19 Basen Nama Sikre and Police Kimikadegi Pondoragle Police officials in the Pondokibada Masagi Chahi Kulum Dorum Suraba Nongmei kapsin Bagi Todokaduda General Mazai Chingder Bemu Seed Drug Addicting Boyamna Tatita Window Mioi Amane Hospital Liba Musing Adu Drug Addicting or Bihai Sing the Badage Kulai Fiber ex-soldier at the Nubapam Kantan Nongmei kapsillakebane Maduda COVID-19 ke pasen number like it. Police na Togatu said by ex-soldier at the Papagaluin and Haki Wakalun Kantuk Nanabagidamak. Wahang Pohong Tobagi Tabak Sataba Okre. Mioi Mamang Tadasu, drug addict Amanongmei Kapagi Tokre. Panbaya Bade, Bangkok the drug addict hostel and with them treatment ki Tabak Satari. Amarum the government soldiers in the drug users sing Bakanton Tone and Bakan Bamong to Honore. Amade. Karigamatam the drug users sing Banawin the Captain Harpagi Tok sing to Togle.
Guhada tasinkhiba san kannana bahonabada Mioi sire. Bihar gi Gaya district da san amma kannana bahonabada Mioi sigre. Thagdogadu yum sakachanabita Gaffa Panchaina Kwanba Viga village da thokibane. Manji sahi kuntragambanga Rabindra Manji sahi kulgahumdoi Amasong. Jitendra Manji sahi kunithoi suraba Mioi asi sanama tasinkraba Guha amada. Sanadubu kannana bachung thakibane. Gofada liba Ramesh Sharma Koba Mioi amana local media da hai. Sanama soibadagi khangudar Guha amada tasinki Guha adu labung amada lebene. Sanadubu kannanaba Mioi amma Guha du chong thaki phakna sanadu kan bangam dabadagi. Atopa Mioi amasu Guha du chong thaki makoi Guha manung thifim sembangam khide. Makoi ba kannanabagi damba kahek deraka sunupa ambagasu Guha du chong thaki. Mamai thangda makoi ahum Guha du da irakna du nasike. Nongthagi matam phawbasu alaktabadagi ayukta makoi da chatkhiba mafam singda. Khunja singna kwaiti thiki makoina Mioi ahum siriba Guha du thengnakhe. Kunjasina mamai thangda san asiba amadi Mioi ahum gi haksang singa du lakhatke. Nakalamaromda third web Laklabasu Thengnagani Chief Minister. Ngasi Chief Minister N.Biren singna Piklibi chakot thorangi thabak sing mathang yengchenkre. Yengchen khokchat aduda Chief Minister na Jailda Thmlkliba amadi third web thengnanaba semsari haina phangdokre. Ngasi Chief Minister na state asigi sengwa sagaliba project singi phibam yengchen bachatke. Lunar Janimsta 20 KL LMO cryogenic tank amasung PS oxygen plant gi sagaliba phibam yengchenkhe. Khongjat adu Chief Minister na aigi atop staging da Jailda Thmlkliba leire hana national media da alert hoina ba phongkle. State asigi hoina miyam da vaccination kap testing tawbada support pudi tawri atubo. Itho thawoina da bagi mongsu I miyam na thawoi dre hydro government tumina laithokpadi yade Jailda Thmlkliba asi thengna da medical equipment sing sem saraga thamba mathok dai. Oxygen plant amadi bed ki masing chu hengatle liquid medical oxygen lising kun KL ki install tawna ba kana sem sare. Masih Julai tara mga pabuda loisyan na pakonare. Maghatarak po ato papaw amadaso. Furuga sikhiba emungda ex gracia pikre. Special Sub Inspector amana Fubada sikhiba ni aiba Salem da leiba murugesan ki emungda Lupa Lakh taragi compensation piragani aina. Tamil Nadu ki Chief Minister Stelin Laothokkhre. Chief Minister ki office na thokpa statement amagi matungina Stelin na murugesan ki emunga wari sanaki amasong makiloi na biya amasong angang singbu temke. Compensation adu Chief Minister ki public relief fund ki pi kadabane. Laumiyom mawirba murugesan bu police na tamthi na Fubada sikhiba ki thawdok asida. Opposition leader ke Palane Swami na Chief Minister Stelin ki biyang singchen ki bari haire. Aroi bida content sing asiki maroi ba pau khara asiba pau dam jariba. Manipur local do YouTube channel amadi Facebook page asidagi yang biri popna mapatha kachari channel asina domda kanarabadi. Subscribe tawbi ribasina subscribe tawbi ramoloina like and share tawbi suka obi kanop nambak po amok hana thakasari.